nupi angang singda chathaba crime kya matam dugi legakna losinduna thamkiba kya yauri haina phongdorakre nupi angang singda chathaba crime kya matam adugi paliba lenga aduna crime tawriba miyoi singbu phaduna serak pibagi mahota senja thumja tawduna losinduna thamkiba kya amasu yauri haina United Women Rights Defender ki member ke SA sapna na phongdokre United Women Rights Defender Christian Network of Positive Women Village Women Coordinating Committee watch groups on violence against women and all tribal women organizations senduna United to End Digital Violence Against All Women and Girls have a team da Palace Compound leba iboyama sumanglela sanglenda pangthokiba Women Convention in Observation on 16 Days of Activism Against Gender-Based Violence ki thoramda phongdokibane thoramadu the retired district and session judge aribam Nautunesori All Tribal Women Organization ki president Moikham United Manipur Muslim Women Development Organization ki president T Anwari Nurjahan amadi Women Action for Development ki secretary Sobita Mangsa tabamna special guest wena sarugya ke khana nainabagi thoramadu ka mari lenana member KSA sapna na makata na hai lamdamasda leiriba nupi angang singda chatharapa crime kya matam gi paliba lenga aduna crime tawriba moy singbu phaduna zerak pibagi mahutta senja thumja tawduna lotsinduna thamkiba kya masu yauri loinana nupi angang singda chatharakliba miot nei sing thingnaba club maina paibi CSO amadi lanai mioi kya na kholaw kya lauduna nupi singtagi oiba Women Commission Women Police Station amadi Emergency Center Home Thamgadabani haiduna akanba khongjang sangsinduna tan khiba demand phanglabasu ngasi phawba nupi angang da chathaba crime lepa laitre amadi noma kangdana nupi angang da lepa laitana chatharakliba crime asi matam chana thingauba ngamdrabadi nupi khunai asi lamdam asidagi mutkigadra singnaba phawi haina sumahanga phongdokhe amadi nupi angang da chatharapa crime singda Manipur na malemgi mafam kiyadagi mangjul thaba mafam ama oiri haiba wafam thamkhe Karigumba hiram amatada Manipur gi ngamkhaiga manteknaba yaroi saidangba oina leigadabani haina Haumi Youth Front na phongdorakle Haumi Youth Front na thadorokpa cherol amada Kuki na nomai kapa lepkhre adubu lan loirabra haibase wahang oire meitaina ngayok saphu manungda leibagum hingba se lan asagi warosen oigadoribra kat khaba thawai singa duna piramliba paujal karino lan asagi poloi karina oigadoribano karigumba mong amatada Manipur gi ngamkhaiga manteknaba yaroi saidangba oina leigadabani hairi Zerols na makha taraduna kumja 1951 gi matungda niyam kaina sanglaktuna khundariba sing maramda halan khinaba thausil paikhatgadabani nauna semgalakhiba khul sing manghangadabani masiga iroinana 1891 da mising lising mari khak oinamba phurup amana haujuk lakh ahum hengalakliba ase kadaidagi lakh puno thidokadabani haukiba sahi khara asida mitei gi angang pokpagi masing hantharakliba asidasu akhanaba miyeng sangadabani Myanmar da base tobo lalhalup sing Bharat lengak na yoktuna thamliba slep kadabani lalhalup sing asina thohalangliba lan asida chauna thodang yari amadi lalhalup sing asina National Highway singdasu atamnana mitei da apanba pibata natana mitei lon ngangloba tangkhul amada khut tharakpa leikhre hari iramdam masida umang koktoktuna popi thariba sing amadi drug lalonbagi thabak chathariba sing matik saba cherak pigadabani manghan khraba umang sing amuhana yokhatnaba akhanaba thausil paikhatgadabani paksana umang kokthorakpa sina nungju thada tampaki lamda isaugi awaba toina mayoknari amadi aingasagi khaldasu akaiba lakle Kuki singna mayumai thadokhibadagi lanjena tuna hingliba sing masagi mayumda hanjinanaba thausil paikhatgadabani Kuki singna mihathina hatpi khraba miyoi singi asumba wayel phanghangadabani haina su phongdorakle Zerols na makha taraduna lengak paibada yaromba amana Manipur development laknabagidamak mitei amadi Kuki gi marakta unity sagatpa manba thong chatharakpa asina lan asigi warosen oigadoribara katkraba thawai sing aduna piramliba paujal ase masira nakalamromda kumja 2023 gi May 3 dagi mamangdagi Kuki singna thengkhang naina mitei da landabagi poram yatpa hauke Kono imagi laisangda temsin rakpa kaubrugi khubam kanbagi wathok thangjin kabagi matamda mitei da temsin na bahauke masida Federation of Haumi na mangjauna na ubadagi miyamgi oiba ihaw ama sagana bahoda duna lakhe adabu yum kya
tangoi olaba amadi thawai kya manglaba phawba miyamge asengba ihawgi mamidi amata tadre idaiba asida hojik oiriba phibam asiga yamna taiwanaba maong amada kumai harauda puning sangtuna harau nungaibagi mamidi sauna tare chingda nomai kapnabada tapakta harau kumai tauba thengnakhi August 16 da isagi concert sinjinduna lamdam asigi sanabigi wangmuda harau mathoi kapsu okay numit khargi mamangda loisinkiba sangai festival da su music festival da ireisa kya amana IDP singi kholaugi mayokta harau mathoi kaba okay masira ipaipu singna samgat lamba amata oiba kanglai pak masira iramda masida miyamdagi ihau saganaba honajaduna lakliba miyoi singda sauna ningba kaiba pokhale haina supongdorakle Manipuri film karamba thakta lairibaki habasi nainaba mathau tare haina kulesona phongdokre Manipur ki film ki thak hojik kari phibamda lairibaki habasi aikhoina nainaba mathau tare haina film forum Manipur ki chairman khangemam kulesona phongdokre ngase film forum Manipur ki midyeng makhada sine writers and playwrights forum Manipur na sinduna Manipur press club ta pangthokhiba sine of day ki thoramda phongdokhibane thoramadu da film forum Manipur ki chairman KS Lokisorna athup mitunglen CWPF Manipur ki president manaubi MM Nuthoramapu amade Manipur government ki joint secretary Aribam Sibda Sarmana akhanaba mitunglen oina saruk yakhe thoramaduga marilaina film forum Manipur ki chairman Kolesona makhatana hai hojik Manipuri film ki khongsa lamdam sigi nat ki masak kya gi mami taraktaba yaure lamdam sigi culture ki wangmada western culture romda hena mi yeng thamlaga film namna rakwa yaurpa sina lamdam sigi film ki masakta ahomba kya laklibane masigumba ahomba kya sidagi ngak thoknabagi dama film ama namdringaida film gi thongmi singna film forum Manipur gi chana kanglon singa si khangnaba honaraga kanglon kaidana film puthokpiu lamdam sigi archives da thamhoba yaba belu wangba makhal gi film sing puthoknaba honaba tangai fade film gi thongmi singna honesty discipline amadi dedication yauna film puthokpiu puthokliba film sing da yare makai aikhoi gi phajaraba culture identity masak takpo film sing oihanaba honabiu nupi singi phijol da ka hena kothokpa phajadaba sing utpidana aikhoi gi phajaraba masak sing utnaba honabiu haike IDP gi warhoba senpham athubada hapiu hana thamlakhre Irang asina lanjena duna Laimaram High School relic camp ta sangsa phamlau tun lairakhiba adu haukiba tang marida masa masagi mayumda hanjinduna nauna khunda laitaraba Laimaram waroi singi imung homphom doida District Administration Bisnupur gi maikai pirakpa kambal amamam Laimaram High School relic camp committee na ngasi yenthokre Laisombam Thasanagi yumda pangthokpa thoramduda committee gi members singna lusingduna miyamda kambal adu yenthoke thoramduda Thasana na hai lenga ki maikai dagi lanjena rubamyo singi ahanba tangkaki oina yum sana bu lupa lising nipu masa masagi account dusu sanganba haukre loinana awatpa singsu athubada hapnanaba apil torakle NS 102B ki thabak thoron singda DC na pendaba phongdokre National Highway 102B Guite Road haina sukhangnariba Manipur amadi Mizoram gi ngamkhaida chatliba lambi asi sembagi phibam Surachandpur district ki DC Darun Kumar S na hakthengna na chattuna yengsinkre haukiba ningthokaba numita chathakiba yengsin khongsat aduda Surachandpur gi additional district commissioner M Thangpoi Gangte su saruk yakhe National Highway and Infrastructure Development Cooperation gi makhada leiriba National Highway asigi paring da paikhat liba lambi sem sabagi thabaki manung channa songtar amasung buibai bridge ki marakna package 4A amadi 4B gi paikhat liba thabak thoram singda DC na penda ba phongdokhe thabak sunaba gi damak nongju nungsagi makha polibe state asigi yenglaga NSID selna war footing da thabak suduna matam chana thabak loisanaba mari lenaba singda khanghankhe loinana package 2A 2B 3A amasung 3B gi thabak sing apiba matam gi manung da loisanaba mari lenaba singda khanghankhe matung tarakpuda deputy commissioner Darun Kumar S na share logduna gangte na subdivisional headquarter the district review meeting amasu pangthoke mifamaduda ADC Thangboi Gangte ADC Surachandpur Saimin Thang Lamtheng tongan department gi DLO sing amade NHID cell gi mihut kiana saruk yakhe mifamadu saruk yakhe ba DLO sing na PowerPoint piduna district asigi Saokhre thorang gi paikhaliba thabak thoram sing DC da khangan ke hare Langol Zone 3 gi miyamda KSS Bonila na lale haijagadabani haina KCP Department of Publicity na seror ama thorakre